Ngarangdagi howna satharakiba kokomina kaukiba pung nifuga nipangi general strike satharingai manungda ngasi lambida central force amadi ima maira paibi singa mungnabagi thodok thokiba duda Pao Loba Sangluba Iscom TV gi Paumi amabo Central Force ki kangbuna jail da Thamluraba Haina Kihallakhre hairi Pao asina makha taraduna hai tidim lambi paring malom tuliyai ma awang laikai gi lambi thingzinduna Kongjang sang silingaida maira paibi ima ibel singa Central Force ki kangbu amaga akanba mongda mungnaraki maduda Central Force ki kangbu adubu lusingduna lakiba officer amana ima maira paibi singda luzadaba wahai wata sijinaduna sai thangduna kihan khangan kibagi thodok aduga mari leinana Iscom TV gi Paumina video coverage lawnaba honabada Central Force ki kangbu aduna video loba yaroi haina thingzin kibaga loinana athiba wahai wata fawba sijinaraki hairi asigumba Central Force ki luzadaba ka henba thong singa si sataba nongmagi asum hengalakle singdana ama tamdana ama asigumba asan mirai naiba masagi matau masak khangdaba Paumida kari wahai wata sijinagani khangdaba moral yaudaba Central Force sing Manipur leibagi matau tadre magi maramda halan bikro haina praja singna kholau kaya lauba horakle